ꯀꯩꯅꯣꯒꯤ ꯃꯇꯥꯡꯗꯅꯦꯕ ꯇꯥꯛꯏꯁꯦ ꯔꯦꯖꯤꯁꯇꯦꯟꯁꯒꯤ ꯃꯇꯥꯡꯗ ꯑꯗ ꯉꯔꯥꯡ ꯇꯥꯛꯄꯗ ꯑꯩꯅ ꯈꯟꯕꯗ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯉꯔꯥꯡ ꯈꯨꯇꯥꯛꯇꯣ ꯈꯔ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒꯅ ꯁ꯭ꯂꯥꯏꯗꯁꯦ ꯈꯔ ꯃꯥꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯂꯥꯏꯗꯁꯦ ꯁꯦꯝꯒꯦ ꯇꯧꯔꯒ ꯑꯩꯒꯤ ꯍꯨꯏꯁꯦ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯈꯣꯠꯂꯨꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯉꯦꯕ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒꯤ ꯇꯦꯟꯁꯟ ꯑꯃ ꯂꯩꯗꯅ ꯁ꯭ꯂꯥꯏꯗꯁꯦ ꯈꯔꯕꯨꯗꯤ ꯁꯦꯝꯗ꯭ꯔꯦꯕ ꯑꯗꯣ ꯉꯁꯤ ꯇꯥꯛꯀꯗꯣꯏꯁꯦ ꯀꯩꯅꯣ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯄꯥꯏꯕ ꯍꯩꯔꯕ ꯍꯩꯇꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯊꯥꯗꯒꯦꯕ ꯑꯗ ꯁꯨꯔꯦꯁ ꯅꯪ ꯑꯣꯟ ꯇꯧꯔꯛꯑꯣꯕꯀꯣ ꯁꯤ ꯅꯪ ꯄꯥꯏꯔꯒ ꯌꯦꯡꯉꯕ ꯁꯨꯔꯦ ꯁꯤ ꯑꯩꯅ ꯁꯤ ꯄꯥꯏꯔ ꯌꯦꯡꯉꯣ ꯑꯗꯣ ꯑꯦꯀꯥꯎꯟ ꯍꯥꯡꯉꯒ ꯀꯩꯅꯣꯗ ꯐꯣꯟꯗ ꯅꯠꯇꯕ ꯀꯩꯅꯣꯗ ꯂꯦꯞꯇꯣꯞꯇ ꯈꯪꯗꯦ ꯗꯦꯛꯁꯇꯣꯞꯇ ꯈꯪꯗꯦ ꯌꯦꯡꯉꯦꯀꯣ ꯑꯗ ꯅꯣꯏꯅ ꯑꯁꯤ ꯄꯥꯏ ꯀꯥꯟꯗ ꯁꯤꯁꯦ ꯈꯔ ꯍꯩꯅꯍꯜꯂꯣꯕꯀꯣ ꯍꯩꯅꯍꯟꯕ ꯁꯤꯗ ꯍꯩꯅꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯤ ꯖꯨꯝ ꯏꯟ ꯇꯧꯔꯤꯅꯤ ꯁꯤ ꯖꯨꯝ ꯑꯥꯎꯠ ꯇꯧꯔꯤꯅꯤꯁꯦ ꯁꯨꯝꯕ ꯈꯔ ꯈꯪꯉꯣꯕ ꯑꯗꯩ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯅ ꯀꯔꯤꯅꯣ ꯀꯥꯏꯁꯦ ꯁꯨꯝꯕꯒꯤ ꯄꯣꯠꯁꯤꯃ ꯅꯣꯏ ꯈꯪꯗ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯍꯩꯅꯕ꯭ꯔꯥ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ ꯅꯣꯏꯁꯦ ꯀꯌꯥꯝ ꯁꯤ ꯄꯥꯏꯕꯗꯨꯗ ꯕꯤꯗꯥꯟꯗ ꯅꯪꯗꯤ ꯈꯔ ꯍꯩꯅꯔꯕ ꯁꯤ ꯄꯥꯏꯕꯁꯦ ꯈꯔ ꯈꯪꯕ꯭ꯔꯕ ꯈꯤꯇꯪ ꯀꯔꯤ ꯌꯥꯎꯔꯤꯗꯣ ꯈꯪꯉꯗꯤ ꯈꯪꯖꯔꯕ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯇꯥꯛꯏ ꯄꯣꯠꯇꯣ ꯑꯩꯅ ꯉꯁꯤ ꯇꯥꯛꯈꯤꯕ ꯄꯣꯠꯁꯤ ꯅꯣꯏꯅ ꯄꯨꯊꯣꯛꯑꯒ ꯌꯦꯡ ꯍꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕꯗ ꯅꯣꯏ ꯋꯥꯒꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯅ ꯁꯤꯁꯨ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯍꯩꯅꯅꯕ ꯃꯑꯣꯡꯗ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯝꯒꯦꯕ ꯑꯔꯨꯅꯥ ꯅꯪꯗꯤ ꯄꯥꯏꯔ ꯌꯦꯡꯉꯕ ꯁꯤꯁꯦ ꯖꯦꯔꯣꯗꯥ ꯁꯤꯖꯤꯟꯅꯔ ꯌꯦꯡꯉꯕ ꯆꯥꯔꯠꯀ ꯄꯨꯊꯣꯛꯑꯒ ꯍꯜꯂꯣ ꯑꯔꯨꯅꯥ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯁꯥꯔ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔ ꯑꯃ ꯇꯧꯕꯤꯔ ꯊꯝꯕꯤꯔ ꯑꯩꯁꯨ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯣ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯌꯥꯎꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯒꯦꯕ ꯀ꯭ꯂꯥꯁꯁꯦ ꯍꯣꯏ 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 ꯑꯗꯣ ꯌꯥꯏ ꯌꯥꯝ ꯌꯥꯏ ꯂꯥꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯣꯏ ꯍꯣꯏ ꯑꯗ ꯉꯁꯤ ꯑꯩꯅ ꯇꯥꯛꯀꯦꯅ ꯈꯜꯂꯤꯁꯦ ꯑꯍꯥꯟꯕꯗ ꯅꯣꯏ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯥꯛꯏ ꯃꯌꯥꯝꯗꯣ ꯀꯥꯏꯗ ꯄꯨꯊꯣꯛꯇꯣꯏꯅꯣ ꯈꯪꯉꯔꯣꯏꯕ ꯑꯩ ꯉꯔꯥꯡ ꯇꯥꯛꯈꯤꯗꯣ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯉꯔꯥꯡ ꯌꯦꯛꯈꯤꯗꯣ ꯁꯤꯅꯦꯕ ꯑꯩꯅ ꯌꯦꯛꯄꯗꯕꯨꯗꯤ ꯁꯠ ꯁꯠ ꯄꯪꯌꯦꯛꯇ ꯌꯦꯛꯄꯀꯣ ꯁꯤꯗꯒꯤ ꯁꯤꯅꯦꯕ ꯑꯩꯅ ꯌꯦꯛꯈꯤꯗꯣ ꯉꯔꯥꯡ ꯑꯗ ꯅꯣꯏꯅ ꯑꯃꯨꯛ ꯁꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯊꯤꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯅ ꯇꯥꯛꯏꯗꯣ ꯅꯣꯏꯗ ꯍꯥꯏꯗꯤ ꯀꯥꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯄꯣꯠꯁꯦ ꯀꯥꯏꯗꯒꯤ ꯊꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯔ ꯑꯍꯥꯟꯕꯗ ꯈꯨꯠꯂꯣꯏꯅꯗꯕꯅꯦ ꯑꯩ ꯈꯪꯉꯦ ꯑꯍꯥꯟꯕ ꯍꯦꯛ ꯆꯪꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯔꯛꯑꯅꯤꯀꯣ ꯑꯗꯨꯗ ꯀꯩꯗꯧꯕ ꯑꯦꯜ ꯇꯤ ꯍꯥꯏꯕꯁꯦ ꯂꯁꯟ ꯑꯦꯟ ꯇꯔꯕꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏ ꯁꯤꯗꯩꯗ ꯁꯦꯞ ꯇꯧꯔ ꯊꯝꯃꯣꯕ ꯑꯦꯜ ꯇꯤ ꯑꯅ ꯑꯦꯜ ꯇꯤ ꯑꯅ ꯅꯝꯃꯒꯅꯦ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯁꯤꯒꯤ ꯄ꯭ꯂꯁ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯁꯦꯞ ꯇꯧꯕꯅꯤ ꯌꯥꯎꯗꯕꯩꯅꯤꯀꯣ ꯁꯤꯗ ꯄ꯭ꯂꯁ ꯁꯥꯏꯟ ꯑꯃꯗꯣ ꯁꯤ ꯄ꯭ꯂꯁ ꯁꯥꯏꯟꯁꯤ ꯁꯔ ꯅꯝꯀꯥꯟꯗ ꯅꯪ ꯃꯔꯛꯇꯨꯗ ꯌꯥꯎꯔꯅꯦꯕ ꯁꯤꯒꯤ ꯋꯥꯠꯆ ꯂꯤꯁꯁꯤꯗ ꯋꯥꯠꯆ ꯂꯤꯁꯁꯤꯗ ꯍꯥꯞꯀꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯌꯦꯡꯅꯤꯡꯉꯤꯕ ꯁ꯭ꯇꯣꯛꯁꯤꯡꯗꯣ ꯅꯪꯅ ꯑꯄꯥꯝꯕ ꯁ꯭ꯇꯣꯛꯁꯤꯡꯗꯣ ꯁꯤꯗꯩꯗ ꯄꯨꯔ ꯍꯥꯞꯇꯣꯏꯅꯦꯕ ꯁ꯭ꯇꯣꯛꯇꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯇꯣꯛꯁꯤ ꯂꯤꯁꯤꯡ ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯑꯗ ꯅꯪꯅ ꯑꯄꯥꯝꯕ ꯈꯔ ꯍꯥꯞꯇꯣꯏꯅꯦꯕ ꯍꯌꯦꯡ ꯀꯣꯟꯅ ꯁ꯭ꯇꯣꯛ ꯁꯦꯂꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯇꯥꯛꯀꯅꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯟꯁꯤꯗ ꯁꯤ ꯑꯦꯜ ꯇꯤꯁꯤꯅꯦ ꯅꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯗꯣ ꯑꯗꯣ ꯑꯦꯜ ꯇꯤꯁꯤ ꯁꯨꯃꯥꯏꯅ ꯆꯪꯉꯒ ꯁꯤꯗ ꯆꯥꯔꯠꯇꯣ ꯁꯠ ꯑꯃ ꯄꯨꯊꯣꯛꯑꯅꯤ ꯁꯤ ꯊꯣꯔꯛꯑꯅꯤꯀꯣ ꯍꯥꯏ ꯊꯣꯛꯑ ꯂꯩꯔꯦ ꯑꯗꯩ ꯀꯩꯗꯧꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯀꯣꯔꯅꯔꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯄꯣꯞ ꯑꯥꯎꯠꯁꯦ ꯁꯤꯗꯩꯗ ꯁꯠ ꯂꯥꯎ ꯅꯝꯃꯣꯕ ꯑꯗꯨꯒ ꯆꯥꯎꯊꯣꯛꯍꯜꯂꯣꯕ ꯑꯗꯨꯒ ꯀꯩꯗꯧꯕ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯀꯔꯤ ꯀꯧꯒꯅꯤ ꯁꯤꯒꯤ ꯄꯦꯖꯁꯦ ꯁꯤꯒꯤ ꯇꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯗꯦꯛꯁꯕꯣꯔꯠ ꯌꯥꯎꯔꯤꯕ ꯑꯗꯒꯤ ꯑꯣꯔꯗꯔ ꯀꯩꯀꯩ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯄꯦꯖꯁꯦ ꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯁꯤꯗ ꯑꯦꯅꯥꯂꯥꯏꯁ ꯐꯖꯅ ꯇꯧꯔꯦꯅ ꯈꯜꯂꯣꯅꯦ ꯅꯪ ꯃꯊꯪꯗ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯑꯃꯨꯛ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯇꯥꯔꯗꯤ ꯃꯃꯥꯡꯒꯤ ꯇꯦꯞꯁꯤꯗ ꯁꯠ ꯂꯥꯎ ꯆꯪꯉꯒ ꯁꯤꯗꯩꯁꯤꯗ ꯊꯤꯗꯣꯏꯅꯦꯕ ꯑꯦꯁ ꯕꯤ ꯑꯥꯏ ꯑꯦꯟ ꯍꯥꯏꯅ ꯀꯣ ꯊꯤꯔꯒ ꯆꯥꯔꯠꯁꯦ ꯁꯤ ꯌꯥꯎꯔꯝꯗꯅꯤ ꯍꯥꯞꯀꯦꯗꯤ ꯁꯤꯗ ꯄ꯭ꯂꯁꯇ ꯍꯥꯞꯄꯅꯤ ꯗꯥꯏꯔꯦꯛ ꯍꯥꯞꯇ꯭ꯔꯒꯁꯨ ꯁꯤꯗꯒꯤ ꯁꯨꯝ ꯁꯠ ꯂꯥꯎꯅ ꯀꯩꯅꯣ ꯇꯧꯈꯤ ꯌꯥꯏꯑꯕ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯁꯠ ꯂꯥꯎ ꯇꯧ ꯀꯥꯟꯁꯤꯗ ꯑꯅꯧꯕ ꯄꯦꯖ ꯑꯃꯗ ꯑꯦꯁ ꯕꯤ ꯑꯥꯏꯒꯤ ꯊꯣꯔꯛꯑꯅꯦꯕ ꯁꯨꯃꯥꯏꯅ ꯁ꯭ꯇꯣꯛ ꯊꯤꯕꯒꯤ ꯅꯤꯌꯣꯝꯅꯦꯕ ꯑꯗ ꯑꯃꯁꯨ ꯂꯩ ꯁꯤꯗꯩ ꯊꯤꯔꯁꯨ ꯌꯥꯏ ꯁꯤꯗꯩꯗ ꯑꯩꯅ ꯏꯅꯤꯡꯕ ꯑꯃ ꯏꯔꯒ ꯊꯤꯔꯁꯨ ꯌꯥꯏꯑꯕ ꯔꯤꯂꯥꯏꯟꯁ ꯍꯥꯏꯔ ꯑꯥꯔ ꯑꯦꯜ ꯈꯛ ꯅꯝꯃꯛꯄ ꯑꯥꯔ ꯑꯦꯜ ꯈꯛ ꯅꯝꯕꯗ ꯊꯣꯛꯆꯔꯛꯒꯅꯤ ꯁꯤ ꯔꯤꯂꯥꯏꯟꯁꯁꯦ ꯑꯩꯈꯣꯏꯅ ꯊꯤꯔꯁꯨ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤꯃ ꯈꯔ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯉꯔꯥꯡ ꯂꯥꯏꯟ ꯌꯦꯛꯈ꯭ꯔꯤꯗꯣ ꯁꯤꯗ ꯂꯥꯏꯟ ꯑꯃꯈꯛ ꯌꯦꯛꯈꯤꯕꯅꯦ ꯑꯦꯜ ꯇꯤꯗ ꯑꯦꯜ ꯇꯤ ꯑꯅꯤ ꯁꯨꯔꯦꯗꯅ ꯁꯦ ꯑꯁꯤ ꯑꯃ ꯀꯛꯀꯦ ꯀꯥꯏꯁꯨ ꯅꯪ ꯑꯄꯥꯝꯕꯗꯣ ꯁꯤ ꯀꯛꯀꯦ ꯇꯥꯔꯗꯤ ꯁꯤ ꯀꯛꯊꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯂꯣꯏ ꯀꯛꯄ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯁꯤ ꯃꯃꯥꯡꯁꯤ ꯀꯛꯀꯅꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯌꯦꯛꯁꯤꯜꯂꯝꯃꯦꯅ ꯈꯜꯂꯣꯀꯣ ꯑꯩ ꯌꯦꯛꯄꯩ ꯅꯤꯌꯣꯝꯁꯨ ꯈꯔ ꯇꯥꯛꯀꯦ ꯃꯤꯅꯤꯠ 35ꯃꯨꯛ ꯂꯧꯒꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯄꯪꯌꯦꯛꯇ ꯌꯦꯛꯑꯦꯕꯁꯦ ꯃꯌꯥꯝ ꯌꯥꯏꯑꯕ ꯌꯦꯛꯄ ꯁꯤꯗꯁꯨ ꯇꯨꯜ ꯃꯌꯥꯝ ꯅꯣꯏꯅ ꯍꯩꯅꯕ ꯍꯥꯏꯅ ꯇꯧꯕꯗ ꯀꯣꯛ ꯉꯥꯎꯕꯤꯗ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯄꯪꯏꯗ ꯁꯤꯗ ꯋꯥꯍꯩꯒ ꯃꯌꯥꯝ ꯏꯕ ꯌꯥꯏꯑꯕꯁꯦ ꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯅ ꯈꯜꯂꯁꯦ ꯑꯗ ꯁꯤꯒꯤ ꯆꯥꯔꯠꯁꯦ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯃꯇꯝꯗ ꯁꯤꯗ ꯁꯤ ꯗꯤꯂꯤꯠꯀꯤ ꯁꯥꯏꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯇꯛ ꯂꯥꯎ ꯅꯝꯀꯥꯟꯗ ꯆꯥꯔꯠꯇꯨ ꯄꯨꯂꯞ ꯅꯪ ꯌꯦꯛꯑꯝꯃꯤ ꯃꯌꯥꯝꯗꯣ ꯃꯥꯡꯈ꯭ꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗ
ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯑꯦꯟ ꯔꯦꯖꯤꯁꯇꯦꯟꯁꯇꯁꯨ ꯃꯈꯜ ꯑꯃꯈꯛꯇꯅꯦ ꯑꯩꯅ ꯇꯥꯛꯏꯁꯦ ꯍꯣꯔꯥꯏꯖꯦꯟꯇꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯇ꯭ꯔꯦꯟ ꯂꯥꯏꯟꯒꯤ ꯇꯥꯛꯇ꯭ꯔꯤꯕ ꯀꯣꯟꯅ ꯇꯥꯛꯀꯦꯕꯀꯣ ꯑꯗ ꯁꯞꯄꯣꯔꯠ ꯑꯦꯟ ꯔꯦꯖꯤꯁꯇꯦꯟꯁꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁ꯭ꯀꯦꯜ ꯈꯔ ꯊꯥꯔꯤꯗꯅ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯂꯥꯏꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯁꯤ ꯑꯇꯩꯗ ꯅꯠꯇꯦꯕ ꯁꯤꯗꯩꯁꯤꯗ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯁꯤ ꯂꯩꯖꯔꯦꯀꯣ ꯁꯤꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯗ ꯁꯥꯏꯟ ꯃꯆꯥ ꯑꯃ ꯊꯣꯔꯛꯏꯁꯤꯗ ꯇꯛ ꯂꯥꯎꯅ ꯀꯥꯟꯗꯅꯦ ꯁꯤꯗꯩꯁꯤꯗ ꯂꯥꯏꯟ ꯍꯥꯏꯕ ꯖꯥꯠꯁꯤꯃ ꯃꯈꯜ ꯃꯈꯜ ꯊꯣꯔꯛꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯥꯏꯟꯗꯨꯅ ꯀꯩꯗꯧꯕ ꯁꯤꯒꯤ ꯃꯌꯥꯏꯗ ꯗꯣꯠ ꯂꯩꯕꯁꯤꯅ ꯄꯨꯂꯞ ꯑꯣꯏꯅ ꯆꯠꯈꯤꯅꯦꯕ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗ ꯁꯤꯗ ꯂꯥꯏꯟꯁꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯑꯃ ꯍꯦꯛꯇ ꯖꯛ ꯂꯥꯎꯅ ꯌꯦꯛꯁꯤꯜꯂꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗ ꯂꯥꯏꯟꯁꯦ ꯃꯆꯨꯁꯨ ꯐꯖꯁꯦ ꯊꯥꯁꯨ ꯊꯥꯗꯦ ꯑꯗꯨ ꯅꯪꯅ ꯐꯖꯍꯟꯒꯦ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯃꯥꯎꯁꯇꯨꯅ ꯁꯤꯗꯩꯗ ꯆꯤꯡꯉꯒ ꯇꯛ ꯂꯥꯎ ꯅꯝꯕꯤꯌꯣ ꯇꯛ ꯂꯥꯎ ꯅꯝꯕ ꯀꯥꯟꯗ ꯁꯤꯗ ꯀꯩꯅꯣꯝ ꯊꯣꯔꯛꯏꯗꯅ ꯑꯗꯣ ꯁꯤꯗ ꯇꯥꯛꯏꯁꯦ ꯁꯤꯁꯤꯅ ꯃꯆꯨ ꯁꯦꯝꯗꯣꯛꯄꯩꯅꯦꯕ ꯀꯂꯔꯁꯦ ꯃꯆꯨꯁꯤꯗ ꯆꯪꯉꯒ ꯑꯃꯨꯕ ꯁꯦꯝꯗꯣꯛꯄꯤꯔꯣ ꯍꯥꯏꯕꯗꯤ ꯐꯖꯅꯕ ꯑꯗꯩ ꯃꯊꯪꯗ ꯂꯥꯏꯟꯁꯦ ꯀꯌꯥꯝ ꯆꯥꯎꯅꯩ ꯁꯤ ꯅꯦꯛꯁꯤꯗ ꯁꯠ ꯂꯥꯎꯅ ꯋꯥꯏꯠꯁꯤꯗ ꯆꯪꯉꯒ ꯂꯥꯏꯟꯁꯦ ꯈꯔ ꯆꯥꯎꯊꯣꯛꯍꯟꯕꯤꯔꯣ ꯅꯪ ꯑꯄꯥꯝꯕꯗ ꯈꯔ ꯍꯦꯟꯅ ꯄꯤꯛꯍꯟꯒꯦꯔꯥ ꯆꯥꯎꯍꯟꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕꯗ ꯆꯥꯎꯍꯟꯈꯔꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯩ ꯑꯃꯨꯛ ꯁꯤꯒꯤ ꯄꯣꯠꯁꯤ ꯅꯪ ꯄꯨꯂꯞ ꯑꯣꯏꯅ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯅꯠꯇꯕ ꯉꯁꯥꯏꯗꯨꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯆꯥꯔꯠꯁꯦ ꯀ꯭ꯂꯤꯌꯔ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯪ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯦꯛꯁꯤꯟꯈ꯭ꯔꯦ ꯑꯁꯤ ꯀꯛꯊꯠꯄ ꯄꯥꯝ ꯇꯥꯔꯗꯤ ꯁꯤ ꯂꯥꯏꯟꯁꯤꯗ ꯇꯛ ꯂꯥꯎ ꯅꯝꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯗꯤꯂꯤꯠꯁꯦ ꯁꯤꯗ ꯅꯝꯕꯤꯔꯣ ꯑꯗ ꯀꯛꯈ꯭ꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗ ꯑꯩꯅ ꯑꯅꯧꯕ ꯍꯟꯗꯛ ꯌꯦꯡꯅꯤꯡꯉꯤꯕ ꯂꯥꯏꯟꯁꯦ ꯍꯣꯔꯥꯏꯖꯦꯟꯇꯦꯜ ꯂꯥꯏꯟꯁꯦ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯌꯦꯡꯅꯤꯡꯉꯦꯕ ꯁꯤꯁꯨ ꯁꯤꯗ ꯑꯃꯨꯛꯀ ꯍꯧꯖꯤꯛꯀꯤ ꯁꯤ ꯁꯥꯏꯟꯁꯤ ꯃꯌꯥꯏꯗ ꯂꯩꯕ ꯅꯠꯇꯕ ꯁꯤ ꯁꯥꯏꯟꯁꯤꯗꯗꯤ ꯁꯤꯗꯒꯤ ꯑꯩꯅ ꯁꯠ ꯂꯥꯎ ꯅꯝ ꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯛꯇꯪ ꯆꯤꯡꯕ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯆꯤꯡꯗꯕ ꯁꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯁꯨꯝꯕ ꯂꯥꯏꯟꯁꯨ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯩ ꯀꯩꯗꯧꯕ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯌꯦꯛꯄ ꯂꯥꯏꯟ ꯑꯃ ꯂꯩ ꯁꯤ ꯀꯛꯊꯠꯂꯒꯦꯀꯣ ꯁꯠ ꯂꯥꯎ ꯀꯛꯊꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯆꯤꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯑꯄꯥꯝꯕ ꯈꯔ ꯈꯛ ꯆꯤꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯗ ꯁꯠ ꯂꯥꯎ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯍꯥꯏꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤ ꯇ꯭ꯔꯦꯟ ꯂꯥꯏꯟꯁꯤꯗꯤ ꯁꯠ ꯂꯥꯎ ꯆꯪꯉꯒꯅꯦ ꯁꯤꯗꯩꯁꯤꯗ ꯅꯝꯃꯒ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯆꯤꯡꯉꯒꯅꯦ ꯁꯨꯃꯥꯏꯅ ꯅꯪꯅ ꯆꯤꯡꯅꯤꯡꯕ ꯃꯑꯣꯡ ꯆꯤꯡꯕ ꯌꯥꯏꯕ ꯑꯦꯡꯒꯜꯁꯤꯗ ꯁꯨꯃꯥꯏꯅꯁꯨ ꯆꯤꯡꯕ ꯌꯥꯏꯕ ꯑꯦꯅꯤ ꯆꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯁꯤ ꯌꯦꯛꯄ ꯌꯥꯏꯕ ꯆꯨꯝꯅ ꯌꯦꯛꯀꯦꯁꯨ ꯁꯤꯁꯤꯅ ꯇ꯭ꯔꯦꯟ ꯂꯥꯏꯟ ꯁꯨꯃꯥꯏꯅꯅꯦꯕ ꯑꯩꯅ ꯌꯦꯛꯏ ꯃꯌꯥꯝꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯩ ꯁꯤꯗ ꯑꯃ ꯊꯦꯡꯉꯦ ꯁꯤꯗ ꯑꯃ ꯊꯦꯡꯉꯦ ꯁꯤꯗ ꯑꯃ ꯊꯦꯡꯉꯦ ꯁꯤꯗ ꯑꯃ ꯊꯦꯡꯉꯦ ꯀꯥꯟꯗ ꯑꯩꯅ ꯄꯦꯟꯁꯤꯜꯅ ꯌꯦꯛꯈꯤꯗꯅ ꯑꯗꯨꯅ ꯈꯤꯇ ꯁꯤꯅ ꯖꯨꯝ ꯏꯟ ꯖꯨꯝ ꯑꯥꯎꯠ ꯇꯧꯔꯤꯅꯤꯀꯣ ꯁꯦ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯌꯦꯛꯄꯅꯣ ꯀꯥꯟꯗ ꯁꯤꯗ ꯄꯦꯟꯁꯤꯜ ꯑꯃ ꯂꯩꯁꯦ ꯁꯤꯗ ꯌꯦꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯁꯦ ꯁꯤ ꯂꯩꯔꯦ ꯀꯥꯏꯅ ꯁꯤꯗꯁꯨ ꯊꯦꯡꯉꯦ ꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯌꯦꯛꯏꯅꯦꯕ ꯑꯗꯨꯅ ꯁꯤ ꯌꯦꯛꯄꯒꯤ ꯅꯤꯌꯣꯝꯁꯤꯁꯨ ꯈꯔ ꯁꯤꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯔꯣꯏ ꯑꯗꯒꯤ ꯑꯃꯒ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯃꯨꯛꯀꯁꯨ ꯆꯥꯔꯠꯁꯦ ꯂꯣꯏꯅ ꯀ꯭ꯂꯤꯌꯔ ꯇꯧꯒꯦꯀꯣ ꯀ꯭ꯂꯤꯌꯔ ꯇꯧꯒꯦ ꯇꯥꯔꯗꯤ ꯁꯤ ꯗꯤꯂꯤꯠꯁꯤꯗ ꯄꯨꯂꯞ ꯃꯥꯡꯈ꯭ꯔꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝꯁꯤꯗ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯍꯥꯏꯕ ꯑꯃꯈꯛ ꯂꯩꯔꯤꯌꯦꯕ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕ꯭ꯔꯥ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅ ꯇꯥꯛꯇ꯭ꯔꯤꯀꯣ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯔꯠꯁꯦ ꯍꯥꯏꯔꯛꯀꯦꯀꯣ ꯁꯤꯗ ꯎꯔꯤꯕ ꯆꯥꯔꯠꯁꯦ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯈꯔꯦ ꯆꯥꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯁꯅ ꯆꯠꯈꯤꯕ ꯍꯤꯁꯇ꯭ꯔꯤꯗꯣ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯃꯣꯏꯒꯤ ꯁꯣꯐꯋꯦꯌꯥꯔꯁꯤꯅ ꯍꯛꯑꯒ ꯂꯩꯍꯧꯕꯗꯨꯕꯨ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯆꯥꯔꯠ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦꯕ ꯄ꯭ꯔꯥꯏꯁ ꯆꯥꯔꯠꯁꯤꯗꯁꯨ ꯃꯈꯜ ꯃꯈꯜ ꯂꯩ ꯂꯥꯏꯟ ꯆꯥꯔꯠ ꯂꯩ ꯑꯗꯩ ꯑꯦꯔꯤꯌꯥ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯩꯁꯤꯅ ꯀꯦꯟꯗꯜ ꯁ꯭ꯇꯤꯛ ꯆꯥꯔꯠꯅꯦꯕ ꯑꯗꯨꯕꯨ ꯅꯣꯏ ꯀꯦꯟꯗꯜ ꯁ꯭ꯇꯤꯛ ꯍꯥꯏꯕꯁꯦ ꯀꯔꯤꯅೋ ꯈꯪꯗ꯭ꯔꯤ ꯐꯖꯅ ꯍꯥꯏꯐꯦꯠꯄꯨꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯥꯛꯈꯤꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗ ꯑꯁꯤꯒꯤ ꯆꯥꯔꯠꯁꯦ ꯁꯤꯗ ꯎꯔꯤꯁꯦ ꯃꯈꯥꯗꯅ ꯃꯇꯝꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯨꯂꯞ ꯃꯃꯥꯏꯁꯤꯗ ꯎꯠꯂꯤꯁꯦ ꯀꯩꯅꯣ ꯀꯥꯟꯗ ꯉꯁꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯣꯛꯇꯣꯕꯔꯒꯤ ꯁ꯭ꯋꯥꯏꯐꯥꯎ ꯂꯩꯔꯦ ꯀꯣ ꯉꯁꯤꯗꯒꯤꯅ ꯁꯤꯗ ꯑꯥꯒꯁꯀꯤꯀꯣ ꯑꯥꯒꯁꯁꯨ ꯀꯔꯝꯕ 2019 ꯑꯥꯒꯁꯀꯤꯅꯦ ꯄ꯭ꯔꯥꯏꯁꯀꯤ ꯃꯨꯞꯃꯦꯟꯗꯨꯅꯦꯕ ꯁꯤꯗꯩꯗ ꯎꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯑꯁꯥꯏꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟꯁꯤꯗꯤ ꯀꯔꯝꯕꯒꯤ ꯃꯇꯝꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯒꯤ ꯈꯔ ꯑꯅꯛꯄ ꯃꯇꯝꯒꯤ ꯑꯣꯏꯅꯦꯕ ꯅꯤꯌꯔꯂꯤ ꯊꯥ ꯑꯃꯨꯛꯀꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯖꯨꯝ ꯑꯥꯎꯠ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯏꯑꯕ ꯈꯪꯉꯦꯀꯣ ꯑꯗꯩꯗ ꯁꯤꯗ ꯑꯩꯅ ꯅꯣꯏꯗ ꯇꯥꯅꯤꯡꯉꯤꯁꯦ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯅꯦꯕꯀꯣ ꯑꯗ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗ ꯑꯃ ꯂꯩꯔꯤꯁꯦ ꯗꯦ ꯀꯥꯏꯅꯀꯣ ꯁꯤ ꯑꯩꯁ ꯀꯥꯏꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯑꯦꯝ ꯀꯥꯏꯅ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗꯩꯗ ꯁꯠ ꯂꯥꯎꯅ ꯆꯪꯉꯒꯅꯦ ꯑꯦꯅꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯆꯦꯟꯖ ꯇꯧꯕ ꯌꯥꯏꯕ ꯑꯗ ꯑꯩ ꯍꯧꯖꯤꯛ ꯊꯝꯃꯤꯁꯦ ꯗꯦꯂꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯅꯦꯕ ꯑꯗꯨꯅ ꯗꯦꯗ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯔꯤꯅ ꯁꯤꯖꯤꯟꯅꯅꯤ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯆꯥꯔꯠꯁꯦ ꯗꯦꯂꯤ ꯆꯥꯔꯠ ꯍꯥꯏꯔꯒ ꯈꯪꯅꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯗꯦꯂꯤ ꯆꯥꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯁꯤ ꯄꯨꯂꯞꯁꯦ ꯅꯣꯡꯃꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟꯅꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯗꯦꯂꯤ ꯆꯥꯔꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯖꯨꯝꯁꯦ ꯇꯧꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯀꯦꯟꯗꯜꯁꯦ ꯖꯨꯝ ꯇꯧꯁꯤꯟꯁꯦꯕ ꯑꯁꯤꯒꯤ ꯀꯦꯟꯗꯜꯁꯦ ꯁꯤ ꯈ꯭ꯋꯥꯏ ꯂꯦꯇꯦꯁ ꯀꯦꯟꯗꯜꯁꯦ ꯁꯤ ꯎꯔꯤꯗꯅ ꯗꯦꯂꯤ ꯆꯥꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯀꯦꯟꯗꯜ ꯑꯃꯁꯦ ꯅꯣꯡꯃꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟ ꯇꯥꯛꯏꯅꯦꯕ
candle amana nongmagi price moment takpa chart tubu daily chart hairaga khangnai yan tabra sigi latest candle chenga sigi candle ne nongmadi ismaira nongnini di kano tawse market hour da khoi class tawse pung 12 ra 12 ra sa waida asang munumi na ma yengna ko adagi kedoba sisina ngarang gi chart ne ngasi kai ni ngasi ja Sunday ga Saturday ga kano laiko Saturday ga Sunday ga market close tawbone ba asi Monday numi gi chart ne aduga asisina adun mawangi last traded price to nim sumaina sakhibini ada kedowa candle amana nongmagi price moment nu ta inem adu taraga di sida uri ba poche numit kya gi no ta di ama ani ahum mari manga taruk tare mapan tara tram tu tan tu tram tu tram ni tram wata tuk tate numit nearly numit trate muki sang oi tine numit trate makti nate trading day tara tre ne marak sida suti leiba khot pa ju yaw ngoni ko nyale sisib ne daily sat hais adu mu kamai to gi kan sida ne aina khudi kano ne ko sidi software ne ko si sangaga hourly chart on thop sida ina kai gumba once hourly chart on gi taraga di kai do kai oi ni kan sida sigi chart se akhoi na kari haine kana hourly chart ni haine daily chart na tre haine hourly chart haisina candle amma se sisina 1 hour pung amma da chatkhiba price moment do aga leibadubu hourly chart haine khangne adu tadi nga sai gi daily chart candle amma do candle kya thora ani hai kan sida candle tare thora ani ko daily chart sida candle tare yawe haidi pung taruka adu farakta minute 35 ho yawe adu minute 35 adu su pung oina paraga ne pung taruk yawe pung 8 ga minute 35 ne pung 3 makhai pa buse pung 8 ga minute 35 dena pung 3 ga minute 35 phau da candle taruk yawe pung taruk ki candle yawe adu ga mukai dawa farakta minute 35 adu candle amma oina pai thore aduna candle tara ga candle taruk tare yawe ne daily chart sida gyan tare sumai loi soi tharak pe ba adai ka doge kan sida ai sida keno teng ga ha mai daily chart to yeng siko sida koina uriba daily chart che candle che si candle haiba wane asigi manung sida sune candle macha mayam khaido ga si che candle se chart oin olo se ada chart haidi kari no haiba se haibetang haimge chart haibidi kaino kana candle jabun jingjina ko si candle jabun sum no magi ha ga thambu ga adu na ne phoi si chart aina ureis kyan tabra ada kamai to kan sida noma hairi sida su time mayam khaido ine noma haibe 24 hour na sai ni kana khoi so market ta di pung taruk ka minute 31 na sai ni ko adai da 15 minute oi ta ga 15 minute mayam yauri ni 1 minute khaidok ta 1 minute mayam yauri ni adu maina akhoi na time frame se macha da chathaba matam da hapitang ye ke horen mami ta breng si ko si sigi matam sine sida ida kenan kyam yarong ge jing je hourly chart ta salong on kana sigi candle amma se candle tare on ngine ama ani ahum mari manga taruk tare sai sidane ko yek puduna farak ta tawri ni je so makanda sigi tare sine bunga sagi keno asi nongmagi keno ne fajadre side sije sum yeng lo ko si nongmagi ngasai candle amma du yawro mi ba candle myam di on candle amma se myam thore adu ta ga di amu kai da wa khoina 15 minute 30 minute on ta ga di sigi candle se double on thora di chart ki structure di hape managani adu ga hoji yong ko chok thora ne to chok thora dra candle machine yam khala dra sina 30 minute on ni bai ne candle amana kai da ba 30 minute oi ta ga di candle 13 sang yaw ne amma ani 13 di ora ama ani ahum mari manga taruk taret nipan mapan tara tram tu tan tu traum tu yaw ne asai minute 30 phar ta bu adi kamai to ba adi ge khoina 1 minute on thoi har se adu ta ga di candle amma sina 1 minute ki price moment jine aduna noina kai da ba 1 minute sida olaga noi phone khang de laptop khang de sida amta yengo 1 minute on matam da price to chat hong ne candle amma se minute ami matung da ne candle amma hek loi baga candle amma sa print je chat to ka ne tam da kai da ge kan sida hojiki kano je candle sing daily chat di yaw mi ma daily candle amma sidi yaw mi ma jo candle amma hai sida tawrami ba manung gi lan je on candle amma hai sida daily chart ki no ma hai ba daily candle sidi yaw mi ba minute mam de on adu minute masing do print torong matam da chart amo ina form tawe gyan tare ko adu tara ga di chart se kari no ha ba sinoi kitang kup thana khangam mane duga sida si katana te ko
ꯀꯩꯅꯣꯗꯗꯤ ꯁꯣꯝꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨ ꯑꯁꯦꯡꯕꯗꯗꯤ ꯁꯦꯀꯦꯟꯗ ꯐꯥꯎ ꯅꯝꯍꯟꯕ ꯌꯥꯏꯕ ꯆꯥꯔꯠꯁꯦ ꯁꯠ ꯂꯥꯎꯅ ꯑꯗꯨꯗꯅꯦ ꯅꯣꯏꯅ ꯑꯣꯂꯤꯝ ꯇ꯭ꯔꯦꯗ ꯀꯥꯏꯅ ꯑꯦꯗꯚꯔꯇꯥꯏꯁ ꯍꯦꯛ ꯎꯕꯗꯣ ꯑꯗꯨꯗ ꯃꯥꯒꯤ ꯀꯩꯅꯣ ꯄ꯭ꯔꯥꯏꯁꯇꯣ ꯗꯛ ꯆꯣꯡꯉꯤꯗꯣ ꯑꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯦꯀꯦꯟꯗ ꯆꯠꯄ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯚꯃꯦꯟꯗꯣ ꯃꯣꯏꯅ ꯑꯗꯨꯗ ꯎꯠꯂꯛꯄꯒꯤꯅꯦꯕ ꯕꯤꯗꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯉꯝꯕ꯭ꯔꯥ ꯕꯤꯗꯥꯟꯗ ꯁꯨꯔꯦꯁ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯣꯏ ꯁꯣꯏꯗꯕ ꯌꯥꯏꯕ ꯁꯣꯏꯗꯔ ꯍꯥꯏꯕꯗꯤ ꯀꯦꯟꯗꯜ ꯑꯃ ꯅꯣꯏꯅ ꯀꯦꯟꯗꯜ ꯑꯃ ꯎꯔꯤꯗꯨ ꯌꯦꯡꯉꯣꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯝꯃꯤꯕ ꯃꯌꯥꯝ ꯂꯥꯟ ꯃꯌꯥꯝꯗꯨ ꯌꯦꯡꯉꯣꯅꯦ ꯃꯥꯔꯀꯦꯠꯁꯦ ꯑꯗꯣ ꯅꯣꯏꯅꯗꯤ ꯀꯦꯟꯗꯜ ꯑꯃꯅꯦꯅ ꯈꯟꯕ ꯁꯤꯗꯩꯁꯤꯁꯨ ꯌꯦꯡꯉꯣꯅꯦ ꯑꯩꯅ ꯉꯔꯥꯡ ꯇꯥꯛꯈꯤꯕ ꯄ꯭ꯔꯥꯏꯁꯀꯤ ꯃꯥꯒꯤ ꯆꯠꯄꯒꯤ ꯈꯣꯡꯖꯪꯗꯣ ꯆꯠꯂꯝꯒꯅꯤ ꯀꯥꯕꯗꯁꯨ ꯀꯃꯥꯏꯅ ꯀꯥꯏ ꯀꯦꯟꯗꯜ ꯑꯃꯁꯤ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯦꯀꯣ ꯑꯃꯨꯛ ꯄꯨꯜ ꯕꯦꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯦꯟꯗꯜ ꯑꯃꯁꯤ ꯇꯧꯔꯝꯃꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯀꯥꯔꯦ ꯑꯃꯨꯛ ꯄꯨꯜ ꯕꯦꯛ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯀꯥꯔꯦꯀꯣ ꯑꯗꯩ ꯀꯩꯗꯧꯕ ꯁꯤꯅ ꯑꯞ ꯇ꯭ꯔꯦꯟꯅꯦ ꯇ꯭ꯔꯦꯟꯁꯦ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯦ ꯇ꯭ꯔꯦꯟ ꯆꯦꯟꯖ ꯇꯧꯕꯒꯤ ꯅꯤꯌꯣꯝꯒ ꯑꯩ ꯀꯣꯟꯅ ꯇꯥꯛꯀꯅꯤ ꯑꯗꯒꯤ ꯀꯩꯗꯧꯕ ꯁꯤꯗ ꯑꯞ ꯇ꯭ꯔꯦꯟ ꯑꯣꯏꯔꯝꯕꯗꯒꯤ ꯗꯥꯎꯟ ꯇ꯭ꯔꯦꯟꯗ ꯑꯃꯨꯛ ꯐꯣꯝ ꯇꯧꯔꯛꯑꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯀꯨꯝꯃꯨꯔꯒꯁꯨ ꯑꯃꯨꯛ ꯀꯥꯈꯠꯂꯛꯑꯦ ꯑꯗꯩ ꯑꯃꯨꯛ ꯀꯨꯝꯃꯦ ꯑꯃꯨꯛ ꯀꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯁꯣꯏꯔꯦꯕ ꯑꯗ ꯁꯥꯏꯐꯥꯎ ꯀꯨꯝꯃꯝꯃꯒ ꯀꯩꯗꯧꯕ ꯁꯥꯏꯁꯤꯗ ꯑꯃꯨꯛ ꯅꯩꯔ ꯂꯩꯈ꯭ꯔꯦꯕ ꯃꯈꯥꯗꯁꯨ ꯏꯀꯨꯝ ꯀꯨꯝꯗꯕ ꯃꯊꯛꯇꯁꯨ ꯏꯀꯨꯝ ꯀꯨꯝꯗꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯉꯔꯥꯡ ꯇꯥꯛꯈꯤꯕ ꯑꯍꯨꯝꯗꯨꯁꯤꯗ ꯂꯣꯏ ꯂꯩꯔꯦꯕ ꯁꯥꯏꯠ ꯋꯦꯁꯇꯣ ꯁꯥꯏꯗ ꯎꯕ ꯐꯪꯉꯦ ꯑꯞ ꯇ꯭ꯔꯦꯟꯗꯣ ꯁꯥꯏꯗ ꯎꯕ ꯐꯪꯉꯦ ꯑꯦꯅꯤ ꯀꯦꯟꯗꯜꯗ ꯂꯣꯏꯅ ꯁꯥꯏꯠ ꯋꯦꯁꯁꯨ ꯑꯞ ꯇ꯭ꯔꯦꯟꯁꯨ ꯗꯥꯎꯟ ꯇ꯭ꯔꯦꯟꯁꯨ ꯂꯣꯏ ꯌꯥꯎꯅꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯥꯅꯔꯨꯕꯗꯩꯅꯦ ꯂꯣꯏꯅ ꯑꯍꯨꯝꯃꯛ ꯌꯥꯎꯔꯝꯃꯦꯕ ꯍꯥꯏꯔꯤꯕ ꯗꯦꯂꯤ ꯆꯥꯔꯠꯀꯤ ꯀꯦꯟꯗꯜꯁꯤꯗ ꯁꯤꯁꯤꯅ ꯗꯥꯎꯟ ꯇ꯭ꯔꯦꯟꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯗꯔ ꯅꯣꯏꯅ ꯌꯦꯡꯒꯗꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯀꯩꯅꯣ ꯇꯧꯔ ꯌꯦꯡꯉꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯔꯝꯕ ꯇ꯭ꯔꯦꯗꯔꯅꯣ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯈꯟꯒꯅꯦꯕ ꯀꯣ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯇꯔꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯆꯧꯕꯗ ꯁꯤꯖꯤꯟꯅꯅꯤ ꯋꯤꯛꯂꯤ ꯆꯥꯔꯠꯒꯨꯝꯕ ꯃꯟꯂꯤ ꯆꯥꯔꯠꯀꯨꯝꯕ ꯌꯦꯡꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯦ ꯇ꯭ꯔꯦꯗꯔ ꯑꯣꯏꯔꯕ ꯗꯦ ꯇ꯭ꯔꯦꯗꯔ ꯍꯥꯏꯗꯤ ꯑꯗꯨꯒꯤꯅꯦꯕ ꯗꯦ ꯇ꯭ꯔꯦꯗꯤꯡꯅ ꯅꯣꯡꯃꯁꯦ ꯀꯥꯏ ꯁꯤꯗꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯗꯦ ꯇ꯭ꯔꯦꯗꯔ ꯀꯥꯡꯕꯨꯁꯦ ꯑꯩ ꯍꯧꯖꯤꯛ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯗꯦꯀꯣ ꯑꯩꯒꯤ ꯐꯥꯔꯝꯗꯣ ꯅꯦꯠꯋꯥꯛ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯗ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯗꯤ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯅꯦꯠꯋꯥꯛ ꯈꯔ ꯊꯨꯗ꯭ꯔꯒꯗꯤ ꯑꯗ ꯀꯨꯏꯔꯦ ꯑꯩ ꯇꯧꯗꯣ ꯊꯥ ꯑꯃꯨꯛ ꯐꯥꯖꯤꯜꯂꯝꯃꯅꯤ ꯗꯦ ꯇ꯭ꯔꯦꯗ ꯇꯧꯗꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯟꯁꯤꯗ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯀꯥꯡꯕꯨꯅꯅꯦ ꯃꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯃꯨꯞꯃꯦꯟꯁꯦ ꯑꯞ ꯗꯥꯎꯟꯁꯦ ꯂꯧꯔꯒ ꯁꯤꯗ ꯄ꯭ꯔꯣꯐꯤꯠꯁꯨ ꯂꯧꯗꯣꯏꯕ ꯑꯗꯩ ꯃꯥꯡꯉꯒꯅ ꯉꯁꯤ ꯄꯨꯂꯞ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯅ ꯃꯣꯏꯗꯤ ꯗꯦꯂꯤ ꯆꯥꯔꯠꯒꯨꯝꯕꯗ ꯑꯦꯅꯥꯂꯥꯏꯁ ꯇꯧꯕ ꯌꯥꯗꯦ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯆꯥꯁꯤꯗ ꯆꯪꯉꯒ ꯃꯥꯔꯀꯦꯠꯀꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯅꯩꯅꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯅ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯦꯅꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯗ ꯂꯩꯔꯤꯕ ꯕꯤꯍꯦꯕꯤꯌꯔꯗꯣ ꯗꯦꯂꯤ ꯆꯥꯔꯠꯇꯅꯦꯕ ꯑꯩꯅ ꯉꯔꯥꯡ ꯇꯥꯛꯈꯤꯕꯗꯣ ꯗꯦꯂꯤ ꯆꯥꯔꯠꯇ ꯂꯩꯔꯤꯕ ꯕꯤꯍꯦꯕꯤꯌꯔꯗꯣ ꯃꯤꯅꯤꯠꯀꯤ ꯆꯥꯔꯠꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯟꯒꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃ ꯂꯧꯈꯠꯂꯛꯄ ꯃꯇꯝꯗ 5 ꯃꯤꯅꯤꯠꯇ ꯋꯥꯛ ꯇꯧꯒꯗ꯭ꯔꯥ ꯍꯪꯉꯛꯀꯅꯣ ꯇꯧꯒꯅꯦꯕ 15 ꯃꯤꯅꯤꯠꯇ ꯇꯧꯒꯗ꯭ꯔꯥ ꯍꯪꯉꯛꯀꯅꯣ ꯂꯣꯏ ꯇꯧꯅꯦꯕ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯂꯣꯏ ꯇꯧꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯂꯩꯕ ꯑꯗꯨꯒꯤ ꯈꯨꯗꯝ ꯍꯥꯏꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯄꯤꯔꯤꯁꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯑꯩꯈꯣꯏꯅ ꯈꯟꯒꯅꯦꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯍꯣꯡꯉ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄꯦꯔꯥꯂꯥꯏꯁꯤꯁ ꯍꯥꯏꯕ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯀꯣꯛ ꯉꯥꯎꯔꯛꯑꯅꯦꯕ ꯑꯃꯗꯅ ꯕꯥꯏ ꯇꯧ ꯍꯥꯏꯔꯛꯑꯅꯤ ꯑꯃꯗꯅ ꯁꯦꯜ ꯇꯧ ꯍꯥꯏꯔꯅꯤ ꯅꯪ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯔꯅꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯉꯔꯣꯏꯕ ꯑꯗꯨꯅ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯥꯏꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯈꯟꯅꯦꯕ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯆꯥ ꯈꯟꯅꯤ ꯑꯗꯨꯒ ꯃꯥꯔꯀꯦꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯒꯤꯗꯃꯛꯇ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯅ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯦꯗ ꯇꯧꯕꯗꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯆꯥ ꯇꯧꯅꯤ ꯑꯗꯨꯒ ꯗꯦꯂꯤ ꯆꯥꯔꯠꯒꯨꯝꯕꯗ ꯃꯥꯔꯀꯦꯠꯁꯦ ꯀꯔꯥꯏꯗ ꯃꯃꯥꯏꯁꯦ ꯂꯩꯔꯤ ꯈꯣꯠꯂꯤꯒꯦ ꯍꯥꯏꯕꯒꯤ ꯆꯥꯎꯔꯥꯛꯄ ꯗꯦꯂꯤ ꯆꯥꯔꯠꯇꯒ ꯌꯦꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯣꯀꯁꯇꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯆꯥ ꯇꯧꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯏꯗ ꯇꯥꯛꯀꯗꯣꯏꯁꯦ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯇꯥꯛꯑꯣꯏꯕ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯩ ꯉꯥꯛꯇꯪ ꯂꯩ ꯇꯧꯖꯔꯛꯀꯦ ꯍꯣꯏ ꯀꯔꯝꯕ ꯅꯝꯕꯔꯅꯣ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯈꯣꯀꯣ ꯁꯤ ꯅꯝꯕꯔ ꯑꯅꯤ ꯁꯨꯔꯤꯁꯦ ꯑꯃꯗ ꯇꯧꯔꯗꯤ ꯅꯦꯠꯁꯦ ꯇꯠꯈꯤꯅꯦꯕ ꯑꯝꯇ ꯃꯨꯊꯠꯀꯦ ꯅꯝꯕꯔ ꯑꯃꯁꯦ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯦ ꯈꯤꯇꯪ ꯁꯥꯡꯕꯗꯤ ꯃꯥꯜꯂꯦ ꯉꯔꯥꯡ ꯈꯛꯇ ꯁꯥꯡꯁꯨꯅꯣ ꯑꯩ ꯅꯣꯏ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯛꯎꯔꯒ ꯅꯣꯏꯅ ꯑꯃꯨꯛ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯇꯥꯛꯑꯒ ꯋꯥꯔꯤꯁꯨ ꯍꯩꯇꯦ ꯑꯗꯨꯗꯩ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯥꯛ ꯇꯥꯔꯒꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯛꯅꯤꯡꯕꯩꯅꯦ ꯈꯤꯇꯪ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯤꯁꯦ ꯐꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯀꯧꯋꯦꯕꯀꯣ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯗꯁꯨ ꯏꯀ꯭ꯋꯤꯇꯤꯗ
ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯧꯕ ꯇꯥꯏꯝ ꯐ꯭ꯔꯦꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯗꯦꯂꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯁꯤꯁꯤꯅ ꯃꯦꯟ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯣꯏꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯁꯔꯛꯀꯤꯗꯨꯅꯦꯕ ꯌꯥꯝꯅ ꯇꯦꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯡꯕꯁꯨ ꯅꯠꯇꯦꯕ ꯑꯗ ꯅꯣꯏꯁꯦ ꯑꯩꯅ ꯇꯥꯛꯏꯕ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯔ ꯑꯣꯏꯌꯣ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯇꯦꯕ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯏꯁꯦ ꯑꯅꯧꯕꯅꯦ ꯇꯝꯕꯗꯗꯤ ꯏꯀ꯭ꯋꯤꯇꯤꯗ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯇꯝꯕꯁꯦ ꯑꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦꯕ ꯇꯝꯕꯗꯗꯤ ꯀꯣ ꯑꯗꯨꯒ ꯅꯣꯏꯅ ꯍꯩꯔꯀꯥꯟꯗ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯇꯝꯒꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯞꯁꯟꯗ ꯀꯩꯗ ꯐ꯭ꯌꯨꯆꯔꯗ ꯆꯪꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯑꯩꯅ ꯎꯕ ꯃꯇꯝꯗꯗꯤ A B Cꯗꯒꯤ ꯍꯧꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯏꯁꯦ ꯑꯗꯨꯒꯤ ꯅꯪꯒꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪ ꯆꯍꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯣꯏ ꯀ꯭ꯂꯥꯁ 1 ꯀꯥꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯅ ꯅꯣꯏꯁꯦ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯇꯥꯛꯄꯅꯦꯕ ꯑꯗꯨꯒ ꯇꯨꯡ ꯀꯣꯟꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯁꯦꯕ ꯌꯥꯔꯦ ꯑꯗ ꯍꯧꯖꯤꯛ ꯑꯩ ꯉꯔꯥꯡꯒꯤ ꯃꯈꯥꯗ ꯂꯥꯛꯑꯒꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯀꯦꯅꯦꯜꯁꯇꯤꯛꯀꯤ ꯊꯨꯒꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯈꯪꯉꯦꯗꯅ ꯁ꯭ꯂꯥꯏꯗꯇ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯉꯔꯥꯡ ꯇꯥꯛꯈꯤꯗꯣ ꯔꯦꯖꯤꯁꯇꯦꯟꯒꯤ ꯃꯇꯥꯡꯗ ꯇꯥꯛꯈꯤꯕꯅꯤ ꯑꯗ ꯁꯤꯗ ꯑꯩꯅ ꯏꯔꯤꯁꯦ ꯀꯩꯅꯣꯝꯇꯪꯒ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯅ ꯇꯥꯛꯏꯁꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯇꯥꯛꯏꯁꯦ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯀꯧꯋꯦꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯀꯧꯋꯦꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯁꯦ ꯄꯨꯂꯞ ꯁꯦꯔꯤꯁ ꯑꯃ ꯄꯨꯂꯞ ꯇꯥꯛꯀꯗꯣꯏꯅꯦꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄ꯭ꯔꯥꯏꯁꯁꯤꯈꯛ ꯌꯦꯡꯉꯒ ꯅꯪꯒ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯑꯣꯡꯗꯨꯕꯨ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯀꯧꯋꯦꯕ ꯏꯟꯗꯤꯀꯦꯇꯔ ꯍꯥꯞꯇꯕꯤꯗ ꯏꯟꯗꯤꯀꯦꯇꯔ ꯍꯥꯏꯅ ꯑꯃ ꯂꯩꯔꯤꯕꯀꯣ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯤꯗꯣ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯇꯥꯛꯑꯣꯏ ꯁꯤꯒꯤ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯇꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯅꯤ ꯏꯟꯗꯤꯀꯦꯇꯔ ꯁꯤꯖꯤꯟꯅꯒꯦꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯃꯌꯥꯝ ꯂꯨꯄꯥ ꯂꯥꯛ ꯄꯤꯕ ꯏꯟꯗꯤꯀꯦꯇꯔ ꯇꯨꯜꯁ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯗꯤꯀꯦꯇꯔꯁꯤꯡꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯩꯗꯧꯕ ꯑꯩꯅ ꯍꯩꯅꯗꯕꯅꯤna ꯑꯩꯅ ꯅꯣꯏꯗꯁꯨ ꯇꯥꯔꯣꯏꯕ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯒꯤ ATR ꯑꯦꯚꯔꯦꯖ ꯇ꯭ꯔꯨ ꯔꯦꯟꯖ ꯍꯥꯏꯅꯦꯕ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯒꯤ ꯀꯩꯗꯧꯕ ꯀꯩ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯂꯧꯔꯤꯅꯦ ꯃꯥꯔꯀꯦꯠꯇꯒꯤ ꯁꯨꯃꯥꯏꯅ ꯏꯟꯗꯤꯀꯦꯇꯔ ꯃꯌꯥꯝ ꯂꯩꯌꯦꯕ ꯁꯤꯗ ꯕꯣꯂꯤꯟꯖꯔ ꯕꯦꯟ ꯀꯥꯏꯅ ꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯔꯝꯕ ꯏꯟꯗꯤꯀꯦꯇꯔꯅꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯔꯝꯕ ꯏꯟꯗꯤꯀꯦꯇꯔꯅꯤ ꯁꯤ ꯕꯣꯂꯤꯟꯖꯔ ꯕꯦꯟ ꯀꯥꯏꯁꯦ ꯁꯤ ꯏꯟꯗꯤꯀꯦꯇꯔꯁꯤ ꯌꯦꯡꯉꯒ ꯀꯩꯗꯧꯕ ꯄ꯭ꯔꯥꯏꯁꯁꯦ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦ ꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ ꯏꯟꯗꯤꯀꯦꯇꯔ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯁꯦ ꯃꯥꯔꯀꯦꯠꯇ ꯄꯩꯁꯥ ꯇꯥꯟꯕꯅꯤ ꯃꯥꯔꯀꯦꯠꯁꯤꯗ ꯄꯩꯁꯥ ꯇꯥꯟꯒꯦ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏ ꯑꯃꯈꯛ ꯄꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩꯁꯦ ꯗꯤꯖꯟ ꯑꯣꯛꯇꯣ ꯊꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯗꯧꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯦ ꯗꯤꯖꯟ ꯑꯣꯛꯇꯣꯅꯦꯕ ꯑꯗꯩ ꯀꯩꯗꯧꯕ ꯗꯨꯀꯥꯟ ꯐꯝꯃꯒ ꯍꯤꯗꯥꯛ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯥꯟꯗꯣꯏ ꯄꯣꯠꯁꯦ ꯍꯤꯗꯥꯛꯇꯒꯤꯅꯦꯕ ꯇꯥꯟꯗꯣꯏꯁꯦ ꯐꯥꯔꯃꯥꯁꯤꯗꯒꯤ ꯑꯗꯨꯒ ꯒ꯭ꯔꯣꯁꯔꯤ ꯑꯣꯏꯇꯥꯔꯒꯗꯤ ꯇꯤꯜꯍꯧ ꯆꯅꯝꯗꯩꯅꯦꯕ ꯑꯩꯅ ꯇꯥꯟꯗꯣꯏꯁꯦ ꯑꯗ ꯂꯣꯏꯅꯃꯛ ꯑꯣꯏꯕ ꯌꯥꯗꯦꯕ ꯃꯤꯁꯦ ꯂꯣꯏꯅꯃꯛ ꯑꯣꯏꯗꯦ ꯗꯤꯖꯟ ꯑꯣꯛꯇꯣꯁꯨ ꯊꯧꯒꯦ ꯈꯟꯕ ꯐꯥꯔꯃꯥꯁꯤ ꯌꯣꯟꯒꯦ ꯍꯤꯗꯥꯛꯁꯨ ꯌꯣꯟꯒꯦ ꯈꯜꯂꯛꯑꯕ ꯑꯗꯩ ꯂꯣꯏꯅ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯃꯤꯗꯣ ꯁꯨꯡꯌꯥ ꯌꯥꯔꯛꯑꯣꯏꯕ ꯑꯗꯨꯅ ꯀꯩꯗꯧꯕ ꯅꯣꯏꯒꯤ ꯍꯩꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯒꯗꯧꯕ ꯑꯗꯨꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯈꯨꯠꯂꯥꯏꯗꯁꯨ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯀꯥꯏꯅ ꯑꯩ ꯇꯥꯛꯈꯤꯅꯤ ꯈꯨꯠꯂꯥꯏ ꯆꯣꯡꯉ ꯈꯨꯠꯂꯥꯏ ꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯕꯒꯤ ꯍꯌꯦꯡꯋꯥꯏ ꯗꯁꯥ ꯇꯥꯕꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯏꯁꯦ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯀꯧꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝꯕ ꯏꯟꯗꯤꯀꯦꯇꯔꯁꯤꯡꯁꯦ ꯑꯃꯠꯇ ꯌꯦꯡꯗꯕꯤꯗ ꯑꯣꯡꯂꯤ ꯁꯤꯁꯨ ꯚꯣꯂꯨꯝꯁꯤ ꯏꯟꯗꯤꯀꯦꯇꯔ ꯑꯃꯅꯦꯕꯀꯣ ꯑꯁꯤ ꯈꯛꯇꯤ ꯌꯦꯡꯉꯦ ꯑꯁꯤ ꯈꯛꯇꯤ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯟꯗꯤꯀꯦꯇꯔ ꯌꯦꯡꯉꯣꯏ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏꯗꯕꯗꯤ ꯅꯠꯇꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯒꯨꯝꯕꯅꯦ ꯄꯥꯛ ꯌꯦꯡꯉꯔꯣꯏꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯀꯤ ꯃꯥꯒꯤ ꯕꯤꯍꯦꯕꯤꯌꯔꯁꯦ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯁꯤꯗ ꯅꯩꯅꯕꯁꯤꯕꯨ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟ ꯀꯧꯋꯦꯕ